Miyoibagi wakalna tawgyawna tawraklabada karinabu thingloni. Bumnamak wakal mangondagi haurakpani. Phajaba, athiba, athumba, ayakpa. Wahai khuding, thaudok khuding, oihalakpani wakal mana. Leisembi pakhatna yenglaga lehawi. Mana tamkhiba pauduna pamilna mayum yaukhraga kari amuk tawkhini. Tamthiba lan ama hawalamdawribra. Pamilna gate yaurukpaga Bikidu hingna hekta chenchilai. Pamilna adumna thoklamgani khangdabana uhaudraduna anidu gate mayaduna thengchilai. Biki pakhatpana thuna hangai. Kaidunu Pamil waruba malere. Pamil su asawbana nimthau haibi yadribani. Ngaihaktuda magi mamabu tani magi mamita uribasi. Pamilgi maithongda tariba mai hauraba mamaidu ubada adum khangli. Pamildu maithakta heta netle haibasi. Madu Bikina khangna amukasu namhangang chilai. Kaidanu kanana kari hairage aisuna tungilake. Pamil sauna mi hatbani. Ngasi aigi aroiba mikupto yauruklabani. Ikusa mathanta makhol thokba haurakle laman khomnikbana. Biki asawbudu tapthanaba mawongda magi oiba wangangda hairai. Madugini aina lakpasu. Adubu thuna tawgumse. Pausi hek phangpaga ai nangina nakta chelaklisini. Pamil pau ama haina Bikina pallibadu haifeti chamamna na hangai. Karamba paunu nangisa. Hayo Biki kana kadabu yore. Ani magdu amana amagi wadu gyan tan nadri. Magi oiba wakhalot amadani lainariba mawongdu. Biki magi phondu santoklaga video ama Pamilda utli. Siubra, namituda nangna Janet hatkraba matung moina lona CCTV degi lokthokpa video ne. Nangdi tasengna camera kili haibase khangamoi. Hauji thornai munda hairibase nang sino natrabadi video se polisi hotgani shini. Pamil mamai mamit thakali. Ngayakki paisa phangingbana khanthadana mibu hekta hatlu hairaga hatkiba aduga thormakna magi manglaba silakpasida ma yam penkhidri. Masadu sauningmana su sauningna nasun pikna haiduki. Oh, Thor, nakmakna su aigi ithaktago. Thai, nangna tawning batoro. Aisu nangbulamna thaklara. Khudakta Thorda call ama thuna tawshili. Somda Thor magi party gi miyoi singa wari sandarambani. Video sigi matangda amade Pamil na makhata na tawrokpa thabakta makhoina kamdawna defense tawgadagi haibadu khali. Pamil calling. Itha thajadana Pamil gi call ai. Ngasi kuire numit masing yamlakli. Pamil ga maga hakthengna call da wari saraktaba. Ngasi di tawraklabada noktuna haidoki. Aigi video dugi reaction lai hai. Call du thuna paikhatlaga. Hello, Mr. Pamil. Pamil sauna phone to the khonjel thokna lawshilai. Hey, Mikithe, gadha. Nangna video ma puthoklaga aigi punchiloi khibadi. Aduga hakna puchil biglamgani haibadi ai khalude. Nangi nangkhada thabak tawduna lairiba ingonda kari ahenba potlawningbagino nangi nature do. Hey, nanga du thigatpam thokte. Leisembi ingonda sinu. Natrabadi kaya phibam chanarakla. Pamil hangana khumai yamna usittabagi mawongda. Aidi kaidobagi sinaduba. Nang kari oidana aina leisemi bu sinaduba. Nanga maga kari mari thonadana. Hayune leisemi ga nanga kari numaida da balekigene. Leitrabasu ma aigi yeknabani. Hana su haikrabaduni Pamil. James asa aigi nongmangkhani. Nongmangkha haibasa yeknaba masung aigi mathakta mating pangbiba mini haina. Ma aigi naunu pani amasung aigi yeknabani. Magi yeknaba haibasisu aigi amu yeknaba oigidoribani. Pamil makhol thokna nokthorei. Yamna gyan tadaba sanariba wariduga mari sunglai lenadabagi mong amadani. Karimna hanjin noklaga. Kariba. Nanaw nupa haiba. Nanaw nupa nupi karba tawbududa hana haiko. Nang chen pham leiraroi Pamil gi makhutagi haina. Hauji magi matam surabani.
Aduga nang na aige thadok ningma video loina thadolaga aibu police ta sinakibada ai kaisu saure Thor sauna khanglaw lawrai Pamel Pamel kharap tawna makha tarai aigi yeknamade punshigi oina aigi mangda drama sanahandura thamla Pamel tu sauna phone du kaklaga ni tana phamthaduna lei Biki ngangnari badu munna taduna leirambani Biki tapna Pamel ki lengjumda makhut thamduna themjin wahai oina hairai nangyam sawutkino asawbana karisu kanaba purakla Pamel Sauringai disease law was a patabani aduni yari kai tapthase Pamel Biki ki thamlakliba makhutuda lamduna chetna pairaklaga Bye Laishram bisha aigi ichang nupini aigi mangkhraba matam koina pawphona khitraba ichang nai aduna kamaina kaino nang haisa ai babta driba Pamel how ke bawari pumba ningsungduna liraba matum magi mama atombigi maramda amuk liri wadu tabada Biki de sawbana lori asuk phattaba nupigi pukchal sibu haina Biki adubu sawgate mana sawbana Pamel da ihap khini khanna ingthana leina hotnari imamasu babta mande sibada pubasu yaroidaba property khara sida asugyam nemitari sibu kaiginu miyoi bai khoy mana hinge hinglabada kayam kuin hingluni chakhalapagi matungina punchi tensilakpasu changyam na wangli hinglingai mikup khara sida de nupsi chanana lebina ba yabani wakhal yam yongonde moi ongduna Pamel galeri mapi irasu cheli mama hatpada yauriba James tu makhut pena laman khamning badi pokli bani James hauji kaida leram kane Biki thuna khamai James aiba miyoise aidi haktheng na unaba amuk phau yaudri amaromda ma kana no sing khangde nangna wari liraga aina taba khaktani thisi Pamel thisi Jenpham leroidaba mongda thisi somde hinjadu thabak tawphamsu khangda chathokphamsu khangda maje chenaduna leibana achauba thabak ama oiduna leirabani helisu lakke haina di phone hairakhi adubu haujik phaugi di yawraktri ahenbe henjana tawriba thabak lomdu da onchilaga lakani haire haidaine madu ngangduba haujik phau laktrabra henja magi thabak tu tawna lakdre mai lakninga kanda lakjanida ahenbe khangawdana haidokhi lanjenbe yawrakadra maga wari sananingene ai henja ngakna mamai onchilai maje du yamna ningamdabagi mawang amada leirambadu ubada tapna hangai je kaiwano moida haijungai aingoda hana hayu ahenbe nokfet tawna nangbu lombagi wasa dawreni ai hinglingai nakse tang tabi amada sinaramge haina khanba henja mamai du nungsuk nungjana na khomai asigi wasi doina maroina khantuna le aduga migi majadu da aikoina lohongbagi wa hairu doriba heima kai ge dubo helina tambadagi aishu loina tarabani lanjin bana nang pamjai nuksi je haibasi henja ikai bana loiri machinda tapna soli kana suta danaba mongda madu ehei paiduna mo loin hairami orini lakta lakishanudara ahenbe manau du warauna launa ngangai adu phabanu pamana nangu pami nuksi haijaraga kariginoba nangna mi machaduda muksilidubo tinabana sungna manabane mari makhong loina khangba miduga khamnagadaba noisidi gyan onthokna takhidre as je nangyam henjilebo kainom dore nanghandang matangse ahenbe majin khumdana noklaga thawan thawi bene hainaringai mapanda gari makham khibage makhol du tabada heli hoila amani haibadum khangle henja taping jenthokduna taram oi jengolao karino mayumduna heli
gari manaktuda lepi mamituna lanjinba kumtharakpa adumda yenglambadai hinjarumda yenglaga ho che chanaba chapot ateke kino mayam yaure si hairaga gari maningdagi achauba beg ama puba thangba ngamboi ngamdaboi pusilake tawrido uraga lanjinbana edum purake nang yaudrusu heli nok fe tawri yenglaga adu hairak bangai banida lanjinba ngak amuktang illaga putu thangduna pusilakpadu henjadi tingak yengduna lay ani du nak na jangsilakpadu uraga kai kandabada myam laisila heli wadu tap okay nang nate chegini haipayam sabirano henja heli da lamduna khujina sei saktayam nushidina lanjinba ani du yenglaga lay henja da warau jana amuk yengjarae mangonda karisu kaungang toroktrabaduda yumduda khong thangjingadaba ikaibasu phawi henja de majena ngasaidagi pungang ngangbaduda lanjinba ubada lona maingang sinkrabani ikaibana heli lanjinbada oina onsinkre lau sumle lerno potuga nokhwang nanabani ahumdu changaktuna imungdu punglang langi heli na koichen amuk cheni ahen bibu puthoraktuna sofaduda amuk phamali ahen bidu phajana phamlaba matung mayamdu ikoikoina phamduna wari sai henjana jakhumlomda janaba kekenu sili mayamdu wari sumsarambadagi ahen bi serious tabagi meeting ama yenglaga haire ngasiri je noido wa khara haige henja jakhumdagi loina tai mapanda tholoktana machena kari hairakadabano khanduna heli yam excited oibagi moongda kari hairakadagi khanduna ngairaga lay lanjinba tapna che hayo hekta kai wano ahenbe nungsiba meeting amaga loina hangai lanjen nang aikhoi henja se nungaina harauna nokna thambi bangamgadra heli mamit lauthutuna lanjinbada tingak yengduna lay mana hairamba paw mayamdugi reaction thoklakle khanbada nokningbasu phawi lanjinbagi khallaga haraubasu phawi lanjinba khumudana kai ngai lerino lanjinba adumna hangakani khalludabani aduba maungonda atamna na hangjilakle chenbasu yararoi chensu cheloi ma henjabu nungsi karigi cheluni magide madau yarabani tanjaduda nupa thokna paukham pirei ikai iki pumba thadoklaga henjabu kuina ngai jarakpagi mami pumba phudokladuna che ai sengna haijege arot pasu thamjaroi ai henjabudi yam nuksi hoi manabudi ai warau kene asukuina tinaraklaba marup amada khalhaidaba wakhal khale haina adubu nungsiba haiba pochida karino khangdaba mina inchilagasu yadabai thil khara yauri ahenbi apenba pokna makha hairei nakhoi tinnarakliba se kuire aisu isa sole kuina phamungda kunduna leibasisu che pamtre aduna akhoi henja se maphama makhangobudi ai pamine henja majegi wadu tabuda mabongna nuksiraktuna mapi tarake dawi manungduda chanaina duna lotuna leiri heli ahen bigi waduda yaningna hairei ohiba adubudi jome maje mana manau bunungsibasidi kaida hangoni adugum nainasu henjana sulanjin manasu chebu nungsi adubu sibigi wapan basidi tabada nungaite jenaka gi matha saduinu ekhoi myam leirisida lanjinba tapnan no lukna hairei ai hauji kari tawjoge jai nang nei khoi henjabu nongsi jaba asengba oiradi nangi yumgi ima pabung da haijaduna henjabu na khoi imungi mawoina lawsingbi hayo adudada chegi thamoina penduna cheda leiriba anabase kokbo ijareke heli lanjin bangak ni kingnei wadu munna khandaba yadaba matang yaushilai amuksu tarai thokpa matang ni lanjin ba mangon dadi
aduna Helena oina hairei. Lanjenba nangna bu tawge khaladi karisoru bu wanatida mamaga babaga da hayu aisu haijaba yawgane aduga nangna matam kuina aingonda henjabu nangi ohenbiu haina taktuna lapado naning thungladabane. Lanjenba asamaga loinana khoirum minok aman noklaga adude aruba wanatena nang yawdrasu ithan haiba ngamjagane. Heli makha jiglaga mokhang metuna paini yengli haujikta chena yaba piraklaga man oina mukhalaktana ahenbi ani dugi mataudu uraga noktuna amta khana khalakinuko henjao nang bakai dorage tholodana loidribo. Heli nokmi coffee na nalambasu yai pek panina henja ikai na coffee singdu puthoraklaga table du thami. Hele lanjin bana kaurakpani khainoi bunga ayumda thuna chaning lebo adu wadu hairaga henja da amuktang yengloi nupidu ikai bana tawpham khangda lerami. Helena yam ikai khangak trena nang dia nang hauroi dugum tawina masinu pasa. Lanjen ba moli khamai lekhai mata thunba aduini mi oi ado nayum yoraga sanaro. Lanjen bana harau bagi mataudo manung mapan phauna loina uriba ahenbe harau na haidai ai manung janglage nei wari saw ko timing khangna jangkhri ahumdu wari sanaduna phami. Lanjen bana phamba phau maning tamna phamdaba chatning bagi mawong duda Heli khoidau sawning na haidai chasira hogolo. Lanjen ba hogatuna thokri henja daga kaisu hairamdri. Heli na tholokpada de gari da phamlaga lerambadu ubada mai kuthase sawun tope. Lanjen ba mi usitana yenglaga lotri phawre khoidi yare bungo nasatu badane yamsile chasi ngakta phampham khangdimi ani do harau thodok minare. Heli bu thilamlaga lanjen ba mayumda changai wakhal yam nungaina status ama thagale. Diary de isin gadaba numina ngasise aduga calendar da su khochin gadaba ngasibak nungaiba ani sudi achauba exam ama mai pakpa budi ngasigi numichine hena magulai badang na tawi. Heli status tu uraga reply bisalai yam thagaliko mi machadi nathan pa nga harau khino pau nungai halo pakhang noi ma hoido phajanam dai ko. Lanjen ba message tu paraga halai aigi khutta loina leikai dorage nang fi leisin bawro lohongbada inaba sky blue awaw buda phajabam ta leibiu dana na cheni khanna lohong mamangda gift biro. Lanjen ba nokmi hoine bright to be giwena nang na cake puthok biro aduga ina nangi fi leibirage ani do harauna message thanai. Helena sukhali nan khaidi ngasine henna lanjen badu haraure haiba magi nungai badu saruk yaba oina message thabiru bani ai ngek ta puthage lanjen ba mama da wadu kamaina hawdopsi khanna phajana khanba hawkhre numituma hore numidangi chak chabada wadu soidana hairage khankhre. Somda sana tombi mayumda leifam khangdri James ta thuna call tawduna hangi khanamta leite wari saba kai James thuna pamel haujik chenpham leite makhoi gi thor yam sauna leiri makhoi ani gi marakta akanba khuthokna biyaba maram ba leiri sana tombi harauna thordo nanga pau phongna bra yam nakna diluna ganune yam mangjabala kanine. James Masuwado khangi haibagum mangaktu nomlaga aisu khangida I marida khwaidagi naknaba amasung khwaidagi yaknaba min haibasa aisu babloina taida sana tombi tapna hangai thorgi mapa nang bajo hauji karamba phibamda leire nangoda utkiba mong mataw mayamdugi nang karisu laman khumkidabra. James nokmi khamai kamaina limna thadorige aibu ima ipa lekte haibagum
Moina yengthikhiba mayamdugi mahaigoina aina makti natre aigi miyoisingna tamthina phubadagi hauji soinaiduna leiri thori khangdabra James Town haire mana khangera khangoira aina mawalode maram chatunani aina toridu sapham tukte mana adubu khange khangde duni adunasu mana ibu yektuna leiribani